ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯅꯅꯕ ꯁꯤꯟꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯤꯕꯀꯥꯟꯇꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯍꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯁꯨꯡ ꯔꯦꯂꯤꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯆꯠꯄ ꯌꯥꯎꯏ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯧꯅ ꯇꯧꯏ꯫ ꯄꯨꯂꯤꯁꯅ ꯔꯦꯂꯤ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯒ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯩ, ꯃꯈꯣꯏꯕꯨ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯄꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯟꯗꯛꯇ ꯀ꯭ꯋꯥꯀꯩꯊꯦꯜꯂꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯗꯨ ꯀꯩꯁꯥꯝꯄꯥꯠ ꯐꯥꯎꯕ ꯑꯗꯨꯝ ꯂꯥꯛꯏ, ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃ ꯐꯥꯎꯕ ꯀꯥꯞꯇꯦ, ꯆꯩ ꯑꯃ ꯐꯥꯎꯕ ꯊꯥꯈꯤꯗꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯍꯜꯂꯒ ꯑꯗꯨꯝ ꯃꯈꯣꯏ ꯍꯜꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯄꯟꯊꯨꯡꯐꯝ ꯌꯧꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯉꯥꯡꯍꯩꯗꯕ ꯋꯥ ꯉꯥꯡꯂꯛꯄ, ꯅꯨꯡꯅ ꯊꯥꯔꯛꯄ, ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄ, 16mm ꯌꯣꯇꯦꯛ ꯁꯤꯖꯤꯟꯅꯔꯒ ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯛꯄꯅꯆꯤꯡꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕꯁꯤꯡ ꯑꯗꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯟꯈꯥꯏꯗꯕ ꯌꯥꯗꯕ ꯌꯥꯎꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯔꯦꯂꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯥꯎꯔꯤ ꯃꯔꯨ ꯌꯦꯟꯕ, ꯀꯦꯔꯣꯁꯤꯟ ꯕꯣꯝ ꯌꯦꯟꯕ, ꯌꯣꯇꯦꯛ ꯌꯦꯜꯂꯝꯕꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯃꯈꯣꯏꯗꯨ ꯃꯥꯏꯈꯨꯝ ꯎꯞꯄ ꯀꯥꯡꯕꯨꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯠꯊꯔꯤꯕ ꯕꯟ ꯑꯁꯤꯗ ꯗꯣꯛꯇꯔꯁꯤꯡ ꯆꯠꯄ ꯌꯥꯍꯟꯗꯕ ꯅꯨꯡꯅ ꯊꯥꯖꯤꯜꯂꯛꯄ ꯌꯥꯎꯔꯤ, ꯃꯁꯤ ꯇꯧꯕꯤꯗꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯎꯈ꯭ꯔꯨꯜꯒꯤ ꯃꯤꯍꯥꯠꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ꯫ IM ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ NACN IMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯌꯥꯎꯂꯦꯟ ꯀꯨꯀꯤ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯁꯨꯒꯤ ꯀꯦꯗꯔꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯋꯥꯡꯃꯗꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯒ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯈꯣꯡꯊꯥꯡ ꯀꯌꯥꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀ ꯈꯨꯠꯁꯝꯅꯕꯒꯤ ꯃꯇꯥꯡꯗ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯂꯨꯞ ꯑꯁꯤꯅ ꯍꯥꯏ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯅꯥꯒꯥꯁꯤꯡꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯁꯥꯒꯤ ꯂꯝ ꯑꯃꯗꯤ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯀꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯤꯍꯥꯠꯄꯁꯤꯡ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗꯗꯤ ꯃꯤꯆꯝꯅ ꯆꯠꯄꯗ ꯑꯗꯨꯃꯛ ꯍꯤꯒꯣꯛ ꯊꯣꯛꯂꯤ꯫ ꯁꯦꯛꯃꯥꯏꯗꯒꯤ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ BSFꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯔꯝꯕ ꯊꯣꯛꯂꯝꯂꯦ꯫ ꯃꯦ 3, 2023ꯒꯤ ꯍꯧꯔꯛꯈꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯣꯡꯊꯣꯔꯛꯈꯤꯕ ꯀꯣꯆꯨ ꯑꯃꯁꯨꯡ ITLF ꯌꯥꯎꯅ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ CSOꯁꯤꯡꯅ NH-37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ NH-2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯃꯩꯇꯩꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯛꯂꯕꯁꯨ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯕꯁꯨ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯂꯥꯟ ꯅꯪꯂꯤꯕ ꯇꯝꯄꯥꯛꯀꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕꯗ ꯑꯗꯨꯃꯛ ꯍꯤꯒꯣꯛ ꯊꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯋꯦ ꯑꯅꯤ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯗꯒꯤ ꯍꯥꯏꯋꯦ ꯑꯅꯤꯁꯤ ꯐꯥꯎꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯔꯛꯂꯕꯁꯨ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯗꯒꯦ ꯈꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯐꯤꯚꯝ ꯑꯁꯤ ꯃꯥꯌꯣꯛꯅꯔꯛꯂꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯋꯦ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯔꯛꯄꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯅ ꯊꯣꯛꯅ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤꯡ ꯊꯤꯗꯣꯛꯂꯨꯕꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯗꯕ ꯊꯦꯡꯅꯔꯦ꯫ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯀꯨꯀꯤ ꯖꯣꯒꯤ CSOꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯥꯏꯋꯦ ꯑꯅꯤꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯇꯝꯄꯥꯛꯀꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯆꯠꯍꯜꯂꯛꯇꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯍꯥꯏꯋꯦ ꯑꯁꯤꯗ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯔꯣꯝꯗ ꯆꯠꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯦꯛꯃꯥꯏꯗꯒꯤꯅ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯁ꯭ꯀꯣꯔꯠ ꯇꯧꯗꯨꯅ ꯊꯤꯟꯕꯒꯤ ꯊꯕꯛ ꯇꯧꯍꯜꯂꯝꯕꯅꯤ꯫ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯅ ꯁꯦꯅꯥꯄꯇꯤꯗꯒꯤ ꯁꯦꯛꯃꯥꯏꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗꯅ ꯗꯤꯃꯥꯄꯨꯔ ꯔꯣꯝꯗꯒꯤ ꯏꯝꯐꯥꯜ ꯌꯧꯔꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯔꯛꯂꯝꯕꯅꯤ꯫ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯔꯣꯝꯗ ꯆꯠꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯂꯣꯝ ꯇꯥꯔꯛꯄꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯟꯅ ꯊꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ BSF ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯪꯍꯧꯗꯅ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯊꯦꯡꯅꯕꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:23 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯦꯛꯃꯥꯏ PSꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯨꯕꯗ BSFꯅ ꯗꯤꯃꯥꯄꯨꯔ ꯔꯣꯝꯗ ꯆꯠꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯦꯛꯃꯥꯏꯗꯒꯤ ꯁꯦꯅꯥꯄꯇꯤ PS ꯐꯥꯎꯕ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯝꯕꯗꯒꯤ ꯇꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯊꯥ ꯑꯁꯤꯒꯤ 6-7ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯕꯨꯅ ꯁꯣꯛꯍꯟꯈꯤꯕ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯛꯅ ꯂꯩꯔꯤꯕ
CRPF पोस्ट की पर्सनल सिंह चेक्सिंदबदगिनी हाइदुना कोई साउनरब मियामना थोमजिलुबदा नोंमना कापथोरकपदगी मिचम अहुम सिखिब थौदो अदुगा इकान कानादना BSF ना सेंगमाइदगी सेनापति फाउबा थिनबगी थबक तोखिबनी हाइना फोंदोरखी पुलिस स्टेशन असिगे ऑफिसर असिदगी चप चाबा रिपोर्ट फंगबा ngamdabadagi पाउचे असिना ngasi nungthil pung 5:13 तारकपदगी पुंग 5:20 फाउबगी मनुंगदा BSF की ऑफिसर अमदा टेलीफोन तौदुना हंगलुबददी सेंगमाई PS तगी सेनापति PS फाउबा थिंदोक थिंजिन तौरंबा BSF पर्सनल सिंह अदो इरांग असि थोरलबा मतुंगदा नौना लाखिबा एडहोक बटालियन हाइना खंगनबा बटालियन की पर्सनल सिंगनी मखोगी असेंगबा बटालियन नंबर ना 131 नी सेंगमाइदगी सेनापति फाउबा चथोक चसिन तौनिंगबा मियोय सिंग थिन्नबगी थबकता एडहोक बटालियन असिगी प्लेटून नमगी पर्सनल सिंग मथौ ताबा बुलेट प्रूफ कैस्पर नचिंगबा सिजिनदुना थबक असि पांगथोकलंबनी BSF पर्सनल सिंग असिना स्कोर तौदुना चथोक चसिन तौहलकलबा मतुंग ट्रोंगलाउबीगी थौदोक थोकदबा नुमित खरनी वाटलिंगैदा कुकी जो सिंगी माइकैदगी BSF पर्सनल सिंगना कैस्पर सिजिनदुना मिटै सिंगबु पुथोक पुसिन तौरे हाइबा वाफम मखोगी माइकैदगी फेसबुक की खुथांगदा फोंदोरखी लोइना कंगला तोंगबीगी बिजोयनगर के एरियादा मिचम सिंग स्कोर तौदुना पुदुना चटपा BSF की पर्सनल सिंगी गाड़ी ममांगदा लंबीदा टियर मई थादुना थिंगबा पिरकपदा लोइना BSF पर्सनल सिंगी गाड़ीदा नुंगना चिंगबा थोमजिनबा हुरकपदगी थबक असि लेपखिबनी सेक्माइदगी सेनापति फाउबा मिचम सिंग थिंदोक थिंजिन तौबा तोक्तुना लेरिंगैगी चेरक्तना हंदक्ता स्टेट अनि अमसुंग यूनियन टेरिटोरी अमगी असेंबली इलेक्शन सिंग पांगथोकिबा दुगिदमक ड्यूटी असाइन तौबदा हारिबा एडहोक बटालियन की पर्सनल सिंग असिसु याहंदुना चलहनखिबदगी मिचम सिंग मखा ताना ngak सेंदुना सेक्माइदगी सेनापति फाउबा पुथोक पुसिन तौबगी थबक लेबलखिबनी हाइना फोंदोरखी पनबयाबदी चीफ मिनिस्टर वाई खेमचंद अमसुंग महाका लोइनाबा MLA सिंगदी था असगी मरीदा नुमित हुमनी की खोंगचत्ता इम्फाल जिरिबाम लंबीदा चलुरबा मतुंग था असगी तरादना कांगपुकपी फाउदुना सेनापति डिस्ट्रिक्ट हेडक्वार्टर्स फाउबा चथोक चसिन तौरबनी अदुगा ngarangna litan फाउदुना उख्रुल डिस्ट्रिक्ट हेडक्वार्टर यावना डिस्ट्रिक्ट असगी तोंगान तोंगान मखुल खरदसु चलुरबनी चीफ मिनिस्टर नमा की मिनिस्टर अमदी MLA सिंगा लोइना सेक्यूरिटी के अकनबा सेक्शन थौरांग लौखलगा हाईवे सिंग असिदा चथोक चसिन तौबा हौरकलबसु इम्फाल दिमापुर लंबीददी May 3, 2023 दगी लान नंगलकलिबा मिटै मैटै सिंगदी हौजिकसु महौसागुमना चथोक चसिन तौबा ngamlamdrei कासोमगी मिचमनी नोंमैना कापतुना हाटपबु चीफ मिनिस्टरना अकनबा मौंगदा कंडेम तौख्रे पांगदबगी थौंगनी NIA दा सिनारगनी CM ngasi nungthil pung 2:30 tarakpada ukhul district ki TM Kasom khulgi mafam amada militant singna micham ani bu nongmaina kaptun hatkiba thogdokpu chief minister Wai Khemchana akanba mongda yaningdaba phongdokre chief minister gi secretariat teki thorokpa cherol amada attack asi militant ni chingnaba singna Imphal ukhul lambi da chatpa car 5 da chatharakibani thogdo asigi matangda litan PS na case ama register tawduna लौखले अमसुंग इन्वेस्टिगेशन की थबक चथरी केस असिगी मखा ताबा इंक्वायरी की दमक NIA दा सिनरगनी हाइबगा लोइना लेखिद्रबसिंग इमुंगी मियोयसिंगना मायोकना हौरिबा अवाबदसु सरुक यारी हाइरकपगा लोइना अकनबा मौंगदा यानिंगदबा फोंदोरगली असिगुम्बा अतमनना चथरकपा अटैक असि मणिपुरगी इंगतपा अमसुंग नुंसी चानाबदा अतमनना खुद थारकपनी खुलाई पाइदबा मिचमदा अटैक तौरकलिबसि पांगदबगी थवोंगनी अमसुंग चौखलबा खुनाई अमदा असिगुम्बा मियोय सिंह असगी चन्नफम लेती हाइडी सेक्यूरिटी फोर्स ना थौदो असिदा चेनबा सिंह फाननबा ऑपरेशन चथबा हौख्रे अथुबा मतमदा चेनबा सिंह मसक खंगदोक्तुना चैराक पीगनी हाइडी चीफ मिनिस्टर अमसुंग होम मिनिस्टर ना हकथेंगना फिबम असि येंगसिनबगा लोइनना सेक्यूरिटी गी लौखलिबा सेक्शन थौरांग सिंह रिव्यू तौबा अवांग बथाकी मिफम अमसु पांगथोक्रे हाइडी चेरोल असिदा होम मिनिस्टर गी माइकैदगी सुमारा लेबा सिंह फानबा सेक्यूरिटी पर्सनल सिंहना होनरकपदा मियामना मतेंग पांगबियु हाइनासु अपील तौरी लेंगाक की माइकैदगी मियांगी पुंसी ngak senaba thabak sing pangthokli amasung asiguma tamthiraba thodok sing asi amu hatna thoktunaba honari hairaduna furuf pumnamakna ingthana leibiyu amasung thowaningdaba thodok sing thoraknaba insinbada yabiganu hainasu phongdoragli sagolbal lambigi yaningdaba khongchat security na tan khainaba honabada miyoi manga soklei Tronglaubi amasung galmol da pigliba ngang ani amasung micham ahum hatkiba thogdok singbu yaningdaba phongdoktuna miyamna hongnaruba tawduna sangsinna rakhiba khongjang singi makha tarakpada ngasisu amugona kohar MSF amowa amasung poirei leimarol maira paibi apunba manipurga khusamnaduna sillaga langjing amasung tera maikei maira paibi love club singa khusamnaduna pendaba mairagi khongchat lakpada security force na tear gas cell na chingba kaftuna tankaina ba honabada miyoi manga soktuna rimsta laikana kre ahanbada khongchat asi tera romdagi hawraklaga wahengbam kai फाउबा लाक्लबा मतुंग धनकी अदुबु लांजिंग अमदी तेरा कैथेल लोमदगी नहोंगना लाखिबा मियांग अमु खुसमनदुना ख्वारामन कैथेल तमना लाक्पगी लंबीदा पुलिसना थिंगबदगी नाकलनी गी मरकता चाउना मुगनिखी मियांबु तनखाइनबा सेक्यूरिटी पर्सनल सिंगना अरैबा पांगल पुथोक्तुना टियर गैस सेल सिंग कापदा मियोय मंगा असि सोकिबनी हाइरी